Good morning everyone. Khanbirkpa esei singgi manungda ko esei amakak loukhtcharaga ado sakchba ado aina haraubadi ko esei gi lamda su laitaba lenghau thingau pongsak sakpa aingonda esei si tani gaina khanlakpase aduki matik nungai wakhal yam nungai aduna makha tana dum esei khanbirao mayam aina khangba aina phaba oiradi esei do dum sakcharaga ngasidi koigi punsi se nongthani nongthang haiba esei do khanbirakpani ado mayamgidamakta thogol tawjarake asida soikiba lankiba kaya orasu mayamna nasani nanaungni nachani khalaga ngakpiyo. Punsi se nongthangni nongthang siraga loiraba mapukni Punsi se nongthangni nongthang siraga loiraba mapukni Hingningaida punsigi atrabu khanghallammu Hingningaida punsigi atrabu khanghallammu Kathokna hau thamoigi khudor Kathokna hau thamoigi khudor Punsi se nongthangni nongthang siraga loiraba mapukni Machu kayana leiteng oiraba paukhongna thanba taibang Machu kayana leiteng oiraba paukhongna thanba taibang Hayeng kari oigani ngasi kari oigani Hayeng kari oigani ngasi kari oigani Kathokna hau thamoigi khudor Kathokna hau thamoigi khudor Punsi se nongthangni nongthang siraga loiraba mapukni Ngaihaki nungaibada pami miyoiba pami ni miyoiba Ngaihaki nungaibada pami miyoiba pami ni miyoiba Khangba ngamloi punsigi hingbagi mahaubu Khangba ngamloi punsigi hingbagi mahaubu Kathokna hau thamoigi khudor Kathokna hau thamoigi khudor Punsi se nongthangni nongthang siraga loiraba mapukni Punsi se nongthangni nongthang siraga loiraba mapukni Punsi se nongthangni nongthang siraga loiraba mapukni Hingningaida punsigi atrabu khanghallammu Hingningaida punsigi atrabu khanghallammu Kathokna hau thamoigi khudor Kathokna hau thamoigi khudor Punsi se nongthangni nongthang siraga loiraba mapukni Matang swaida loisanjage mayam soikiba lankiba kaya orasu amukka hana ngakpiyo haina aigi taraftagi khurumjari. Thank you.